Ngachi nungdan phong kiba kanglaipak mairagi pausiyadagi maroiba pau khara khangasjiraga miyamda khudol tamjage miyoi ama nongmai chingdonda faduna pukhre maram chaduna nongmai round kya kaplambadagi miyam mipainakhre ngarang numidang pung 10 rom taba matamda number police station gi manung chana nambol saba lekaida leiba miyoi ama sakhangdaba nongmai paiba miyoi kharana masagi mayumda changlakuna nongmai chingdonda faduna pukhre hairi Anauba machugi MJ Hector car amada tongduna lakpa sakhangdaba nomai paiba miyoi sing aduna phaduna pukhraba miyoi asigi maming aheibam Nelson Chai kuntraga manga apopa e Lokendra kawe sakhangdaba sing aduna masagi mayumda changlaklaga nomai chingdonda miyoi asi phaduna pukhibani haujik phawba miyoi asigi mari makhong phangba ngamdre loinina karigidamakta mahapu phaduna pukhibana haibagi maramsu imung manungna khangba ngamdre haire Amaramda ngarang numidang pung 10 minipuram taba matamda Kaksing district ki Hianglam police station na konba Singmaiji Hengun mamang lekaida Mahendra Borero amada tonggu lakpa miyoi kharana nongmai round kya kapsilam le haire masing khangdana nongmai round kya kapthurakpa aduna manak nakpada leiba miyoi singmi paiba poknake loinana mafam marang khangdana mi kongna taba mafamda nongmai round kya kapthokuna miyambo aki akhang puan ki bathong adubu mafam adugi maira paibilop singna yamna kana yaningdaba phongdorakli Imphal Times ki Paumidana Chandra Bukulai Paiba Sina Kialamba Amju Amadi EGM na yaningdaba phongdokhre All Manipur Working Journalist Union Amju gi RTI cell gi members su oriva Imphal Times ki Paumi Khumantem Jana Chandra gi Narointram Laisam Laikai de Laiba Mayumda ngarang numidang pung 9 minipu mangaram taba matamda Khulai matik chana paiba miyoi kangbu amana kihalamba gi thawongbu Amju Amadi ATR Guilds Manipur EGM na akama maungda yaningdaba phongdokhre haina Amju ki General Secretary AJ Tensinga amadi EGM ki General Secretary Yonam Rupachandra amadi Amju ki IPR Secretary Priyo Aswamna sahi thoguna thadorokpa chiro aman hairi chiro asinhai Imphal Times ta phongkhiba pau amaga mai lainina paumi ke Aisdana Chandra ki halambagi thong hakchina lauguna ngasi Manipur Press Club ki Kaubru Conference Hall da Amju amadi EGM ki apunba mifam ama pangthokuna yaningdaba phongdokpaga loina firep kaya laukhre hairi asigumba press ki ningtambada singnaba amadi pamni singbu mache menaba honaba thong asi yamna lebak thibani four wheeler ahumda lakpa khulai paiba miyoi 10 rom aduna ngasi ayu pung 10 fawbugi manungda Imphal West ki mafam amada lakkadabani hainasu Dana Chandra gi imung manungda khangalamki hairi chiro asin hai state government ki mai lainaba authorities singna Dana Chandra bu mayumaktada Kialambagi thong asida chenaba miyoi singi mathakta logi oiba matik chaba thabak lokhapinaba haijari kariguma chenaba miyoi singi mathakta numi mangani gi manungda thabak lokhatrabadi Amju amadi EGM na akamba khongjang jangsinaba khanari asiguma thawdu asi matungda amu hana thoanbiganu Amju gi code of conduct local assessment miyam ikai khumnabiyu pau amagi matangda karigumba lana miyoi natraga kanagumbada Pendaba natraga yaningdaba lairagadi mari lainaba media farm adugi editor natraga authority natraga Amju natraga EGM ga hana wari sanabagi tanja pibiu hekta khut thaba amadi kihamagi thaung thadokpiu hairi MLA minister gi masa sing thokpiraklo ima laibak Manipur kanaba khulngapagi thabak tawminarasi pamesor Kuki narcoterrorist singna Manipur lenga amadi Manipur miyagi mathakta landaduna separate administration amadi Kuki homeland tambagi akamba lalong Chatharariba asi chai helakle adubu ngasi phawa MLA minister singi masa singdi khulngapagi thabak tawdang laugduna nungaina punsi maret amada leire maduna MLA minister singi masa singsu thokpiraklo imalaiba Manipur kanaba khulngapagi tawdang chap chana lauminarasi haina Kaksing district ki manung chana region oina leiriba sugunu maya lekaidagi khaidem pameshona phongdorakle mahangna pausi asida phongdoropagi matung inadi Sahi ama helaba kangu anigi lan asida miyoi chaniga kungmathoi thawai thakre miyoi kuntraga mathoi romna thiba khangdana haji phawba thiba khangdana leire miyoi lising ama hena aso apanangkre aduga miyoi lising humpu hembana tonga ba relief camp na changjapam lauguna awaba punsi amada hingli oriba phibam asida MLA minister singi masa masudi mama lebak Manipur kanabagi thawdang logdana foreign country kya da amade India ki asoba city kya da thamdana nungaiba punsi mare amada lenduna laire maduna MLA amadi minister singi masa masu singdo songthokpirakna khulngapagi thabakta mangjing thaduna imaleba Manipur ngaminarasi hairi mahana makhata na hai
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯀꯌꯥꯒꯤ ꯈꯨꯖꯥꯁꯤꯡꯗ ꯑꯍꯤꯡ ꯇꯨꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯨꯒꯨꯅꯨ ꯌꯥꯎꯅ ꯔꯦꯗ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯆꯤꯔ ꯑꯃꯃꯝꯇꯪ ꯑꯍꯤꯡ ꯌꯥꯔꯦꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯆꯔꯥꯅ ꯑꯃꯠꯇ ꯆꯥꯗꯨꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯤꯡꯒꯤꯗꯤ ꯑꯃꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯒꯨꯝ ꯊꯝꯕꯤꯔꯤ꯫ ꯃꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯚꯤꯅꯔꯁꯤ ꯍꯥꯏꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯤꯅꯤꯁꯇꯔ, MLAꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯅꯕꯁꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯋꯥꯡꯕꯒꯤ ꯃꯃꯥꯟꯅꯕꯤ ꯊꯤꯟꯕ ꯆꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯇꯥꯁꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯜꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:35 ꯇꯥꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯋꯥꯡꯕꯒꯤ ꯃꯃꯥꯟꯅꯕꯤ ꯊꯤꯟꯕ ꯆꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯣꯏꯄꯨꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯦꯟꯕ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯖꯣꯏꯄꯨꯔ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯁꯣꯁꯥꯝꯕꯥꯛ ꯃꯄꯥꯗ ꯊꯣꯛꯈꯤꯕꯅ ꯍꯥꯏꯔꯤ꯫ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ RK ꯃꯥꯂꯦꯝ ꯁꯅꯥ, ꯆꯍꯤ 13, ꯑꯄꯣꯛꯄ RK ꯔꯟꯖꯤꯠ ꯁꯤꯡꯍ ꯑꯃꯗꯤ ꯑꯄꯣꯛꯄꯤ RK ꯁꯅꯥꯊꯣꯏꯕꯤ ꯗꯦꯕꯤ ꯀꯧꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ RK ꯃꯥꯂꯦꯝ ꯁꯅꯥꯅ ꯃꯃꯥꯟꯅꯕꯤ 3ꯒ ꯂꯣꯏꯅꯅ ꯖꯣꯏꯄꯨꯔ ꯀꯅꯥꯛꯄꯨꯔ ꯇꯨꯔꯦꯜ ꯋꯥꯡꯕꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕꯤ ꯑꯣ ꯅꯦꯍꯥꯒ ꯂꯣꯏꯅꯅ ꯑꯆꯦꯟꯕ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯏꯔꯣꯏꯔꯒ ꯂꯥꯟꯊꯣꯛꯄꯗ ꯑꯆꯧꯕ ꯏꯔꯩ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ RK ꯃꯥꯂꯦꯝ ꯁꯅꯥ ꯏꯔꯥꯛꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣ ꯅꯦꯍꯥꯁꯨ ꯏꯔꯥꯛꯅꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯌꯥꯡ ꯁꯤꯟꯃꯤ ꯑꯃꯅ ꯑꯣ ꯅꯦꯍꯥꯕꯨ ꯀꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ RK ꯃꯥꯂꯦꯝ ꯁꯅꯥꯗꯤ ꯀꯟꯕ ꯉꯝꯍꯧꯗꯅ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯂꯨꯞꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯈꯨꯗꯛꯇ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯨꯡ 1.5 ꯆꯪꯅ ꯏꯔꯨꯞꯇꯨꯅ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯃꯃꯩꯊꯪꯗ SDRF ꯗꯤꯄꯥꯔꯠꯃꯦꯟꯠ, ꯁꯤꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯋꯥꯇꯔ ꯄꯝꯞ ꯕꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:15 ꯇꯥꯕꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯖꯣꯏꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯨꯈꯤ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯅꯕ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯠꯇꯜ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯔꯤꯂꯤꯐ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯠꯇꯜ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯠꯇꯜ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:19 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯦꯌꯔꯄꯔꯁꯟ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯅꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯔꯤꯂꯤꯐ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯇꯤꯡ ꯑꯃꯁꯨ ꯍꯌꯦꯡ ꯃꯦ 11ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯇꯤꯡ ꯑꯁꯤꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯗꯇꯥ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯀꯨꯞꯅ ꯈꯟꯅꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯦꯂꯤꯃꯦꯗꯤꯁꯤꯟ ꯑꯃꯗꯤ ꯀ꯭ꯔꯣꯞ ꯁꯔꯇꯤꯐꯤꯀꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯔꯝꯒꯅꯤ꯫ ꯆꯦꯌꯔꯄꯔꯁꯟꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯦ 8ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯖꯦꯅꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯋꯦꯜꯐꯤꯌꯔ ꯁꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯠꯇꯜꯕꯨ ꯏꯁꯇꯦꯠ ꯒꯦꯁꯠ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯆꯥꯐꯝ ꯏꯝꯐꯥꯜꯒꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦ ꯍꯣꯇꯦꯜꯗ ꯁꯤꯟꯈ꯭ꯔꯦ꯫ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯌꯔꯄꯔꯁꯟ ꯑꯁꯤ ꯃꯦ 12ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:30ꯗ ꯑꯈꯟꯅꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯉꯝꯐꯧ ꯂꯧ ꯄꯔꯤ 30 ꯃꯥꯡ ꯇꯥꯛꯂꯦ꯫ ꯍꯧꯈꯤꯕ ꯃꯦ 5ꯗ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟꯅ ꯐꯨꯗꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯑꯃꯗꯤ ꯏꯀꯣꯜ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯎꯕ ꯑꯉꯝꯐꯧ ꯂꯧ ꯄꯔꯤ 30 ꯃꯥꯡ ꯇꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯥꯠꯂꯕ ꯐꯧꯒꯤ ꯂꯩꯍꯤ ꯂꯣꯏꯅ ꯐꯨꯗꯠꯈꯤꯗꯨꯅ
ꯍꯧꯖꯤꯛꯇꯤ ꯐꯧꯒꯤ ꯂꯍꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯐꯋꯥꯡ ꯑꯣꯏꯅ ꯁꯥꯠꯂꯦ ꯂꯩꯉꯥꯛꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯑꯃꯥꯡ ꯑꯇꯥ ꯅꯪꯂꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ IRB ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯒꯣꯅꯦꯁꯣꯔ ꯁꯔꯥꯃꯒꯤ ꯌꯥꯏꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯥꯎꯁ ꯒꯥꯔꯗ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯑꯍꯥꯟꯕ IRBꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥꯅ ꯂꯩꯔꯤꯕ ꯕꯦꯔꯦꯛꯃꯛꯇꯗ ꯃꯁꯥ ꯃꯇꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯔꯤꯕ IRB ꯄꯔꯁꯣꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯡꯖꯝ ꯅꯟꯗ ꯆꯍꯤ 59 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯒꯧꯔꯣꯀꯨꯃꯥꯔ ꯀꯧꯏ ꯏꯝꯐꯥꯜꯒꯤ ꯍꯧꯕ ꯃꯔꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯨꯅꯨꯗ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯨꯒꯨꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯂꯣꯟꯐꯥꯏ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯛꯄ ꯑꯗꯨ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯎꯔꯛꯄꯗꯒꯤ ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯗ꯭ꯔꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯂꯣꯟꯐꯥꯏꯔꯣꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯂꯣꯟꯐꯥꯏꯔꯣꯝꯗꯒꯤ ꯁꯨꯒꯨꯅꯨ ꯇꯝꯅ ꯅꯣꯡꯃꯩꯔꯥꯎ 3ꯔꯣꯝ ꯊꯪꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕ ꯐꯣꯡꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ 2 ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯆꯍꯤ 15 ꯑꯃꯗꯤ 13 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ 2 ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥ ꯕꯟꯗꯅꯥ ꯗꯦꯕꯤ ꯆꯍꯤ 13 ꯑꯄꯣꯛꯄ ꯇꯣꯝꯕ ꯑꯃꯗꯤ ꯍꯩꯁꯅꯥ ꯅꯦꯖꯤꯇꯥ ꯑꯦꯂꯥꯏꯁ ꯕꯦꯅꯥꯎ ꯆꯍꯤ 15 ꯑꯄꯣꯛꯄ ꯁꯅꯥꯖꯥꯕ ꯀꯧꯏ ꯆꯍꯤ 13 ꯁꯨꯔꯕꯤ ꯍꯩꯁꯅꯥ ꯕꯟꯗꯅꯥ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯄꯔꯤꯈꯥ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯩꯁꯅꯥ ꯅꯦꯖꯤꯇꯥ ꯑꯦꯂꯥꯏꯁ ꯕꯦꯅꯥꯎꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕꯗꯒꯤ ꯑꯍꯤꯡ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ 12 ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯈꯠꯅꯗꯨꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ 2 ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯌꯥ ꯏꯝꯐꯥꯜꯗ ꯎꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯉꯁꯤ ꯃꯌꯥ ꯏꯝꯐꯥꯜ ꯀꯛꯆꯤꯡ ꯑꯃꯗꯤ ꯋꯥꯕꯒꯥꯏꯅ ꯆꯤꯡꯕ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ